Amathoi Suba Young Film Scale Production Manipuri feature film Mamigi Lairembi 2 Ngashi Msfds the premiere show Utkhre Binde Chingtham na iba film asi Nawa Khumana producer Oduna Thoiba Soibam na direction pibani film asida Bizu Ningombam James Saikhom Sanjuna Ratna Jalis na Chingbana Saktam Langli Ningol ga sargi madam Chirusi hariba film singsina Ningol chako mamangi oiba adugumba young film production gi banner makada putokpa film sing oiga doine aduga sigi matungda maningda haijaba tare upcoming da leiriba film sing adum leiri ko mahu pubi dagidi sanatampha Ngashi Lairembi tongan ba project mayam ama lepta leiraga hujik sike aise aigira ko yamna tongan ba film sing adum lepta leiri aduga haugadabagi morat ngairaga leiba film su dum leiri haijaba tare ado morat ngairaga leiba film su haidi keno to film gi machatta haijaba tare akoi gi haugalaiba artist sing je kitang masada honaning bagi apambado aduna mang tharaga hana sanghaning haijaba tare film gi line da sang hai taragadi film se kaino aduga film se daina sanguraga aina loguduriba thodang sina karino haibado film du thangjandring aida film du da kari masak sangige film yawba matamda akoina kari karamba kaino yawra kanda film se akoina khong thangjanba yagadagi haibado duna na mang thanjaningi aigi oina aduga khong thangjangi taragadi aina haijaning base ngahaktangi oina khong thangjalakpa nataba just professional oina aidi mana ngaktangi ai film je pa me na sangak pa nataba ko aidi film sida thawai ki film fazana professional oina ma thabak tawragi hai kan sanga kan film je khong thangjalingi hai tar adumaina thamjaningi hauji haugalai ba artist